ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯔꯟꯕꯤꯔ ꯁꯤꯡ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍ ꯃꯍꯥꯔꯥꯖ ꯑꯅꯤꯒꯤ ꯃꯤꯇꯝ ꯈꯤꯜꯍꯧꯔꯤꯕ ꯃꯐꯝꯗꯒꯤ ꯊꯣꯛꯆꯔꯛꯑꯦ ꯆꯟꯗ꯭ꯔꯄꯨꯔ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯁꯤꯁꯨ ꯃꯩꯇꯩꯒꯤ ꯍꯤꯡꯒꯣꯜ ꯑꯣꯏꯗꯣꯏꯅꯤ ꯃꯩꯇꯩ ꯍꯤꯡꯒꯣꯜꯅꯤ ꯑꯗꯣ ꯂꯝꯕꯤꯁꯦ ꯃꯩꯇꯩ ꯍꯤꯡꯒꯣꯜꯅꯤ ꯌꯥꯝ ꯅꯛꯅ ꯃꯁꯤ ꯌꯥꯝ ꯅꯛꯅ ꯍꯥꯔꯠꯂꯤ ꯑꯩꯈꯣꯏꯒꯤ ꯕꯥꯁꯀꯥꯟꯗꯤꯒꯤ ꯄꯨꯔꯟ ꯕꯖꯥꯔ ꯍꯥꯏꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯀꯩꯁꯨ ꯑꯃ ꯐꯥꯅ ꯑꯃ ꯐꯥꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯐꯕ ꯂꯝꯕꯤꯗ ꯆꯪꯉꯛꯑꯒ ꯍꯥꯏꯖꯤꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯍꯥꯏꯔꯞ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯄꯥꯛꯅ ꯈꯥ ꯅꯣꯡꯄꯣꯛ ꯄꯥꯛꯅ ꯆꯪꯉꯛꯑꯒ ꯁꯤꯅ ꯅꯣꯡꯄꯣꯛ ꯄꯥꯛꯅ ꯒꯨꯝꯕꯅꯤꯅ ꯍꯣꯏ ꯁꯤꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜ ꯑꯃꯨꯛꯀ ꯁꯤ ꯅꯣꯡꯄꯣꯛꯁꯨ ꯀꯧꯕ ꯌꯥꯏ ꯅꯣꯡꯄꯣꯛ ꯑꯣꯏꯔꯁꯨ ꯆꯪꯉꯛꯑꯒ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯩ ꯋꯥꯅꯦꯕ ꯍꯣꯏꯅꯦ ꯁꯣꯝꯗ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯈꯥꯔꯣꯝꯗ ꯂꯩꯈꯠꯄꯒꯨꯝ ꯇꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯑꯣꯏꯔꯦ ꯃꯩꯇꯩ ꯂꯝꯗꯤ ꯚꯥꯔꯤꯗ ꯂꯩꯔꯤꯕ ꯑꯅꯛꯄ ꯃꯐꯝꯁꯤꯗ ꯑꯁꯤꯁꯨ ꯑꯃꯨꯛ ꯂꯝ ꯄꯤꯁꯜꯂꯛꯏꯅꯤꯗ ꯁꯤ ꯁꯣꯝꯗꯁꯨ ꯍꯤꯡꯒꯣꯜ ꯀꯣꯏꯅꯔꯤ ꯃꯔꯥꯡꯅꯤ ꯁꯤꯗ ꯑꯁꯤ ꯕꯣꯔꯥꯒꯤ ꯁꯦꯛꯇ ꯍꯥꯏꯔꯤꯁꯦ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯗꯤ ꯁꯤ ꯑꯃꯨꯛ ꯌꯧꯔꯛꯀꯗꯣꯏꯅꯤ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯅ ꯃꯁꯤꯒꯤ ꯖꯒꯥꯁꯤ ꯊꯨꯝꯕ ꯑꯗꯨ ꯁꯤꯗꯤ ꯂꯝꯕꯤꯗꯤ ꯌꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯁꯤꯡꯗꯣ ꯏꯁꯤꯡ ꯂꯝꯕꯤ ꯌꯧꯗꯦ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯁ꯭ꯋꯥꯏ ꯌꯧꯋꯦ ꯊꯨꯝꯗꯦ ꯑꯗꯨ ꯌꯦꯡꯉꯨ ꯂꯝꯗꯤ ꯃꯩꯇꯩꯒꯤ ꯂꯝꯅꯤ ꯆꯟꯗ꯭ꯔꯄꯨꯔꯒꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨ ꯍꯤꯡꯒꯣꯜꯁꯤꯁꯨ ꯀꯩꯅꯣ ꯇꯧ ꯃꯩꯇꯩꯒꯤ ꯂꯝ ꯑꯣꯏꯔꯤꯕ꯭ꯔꯣ ꯃꯩꯇꯩ ꯂꯝ ꯄꯣꯠ ꯆꯩ ꯊꯥꯕꯗꯤ ꯀꯅꯥꯅ ꯃꯌꯥꯡꯗꯤ ꯃꯩꯇꯩꯅ ꯊꯥꯏ ꯁꯤ ꯃꯩꯇꯩ ꯊꯥ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯊꯥꯗ ꯀꯣꯂꯤ ꯍꯋꯥꯏ ꯀꯥ ꯂꯣꯏꯅ ꯁꯤꯗ ꯑꯂꯨ ꯊꯥꯅ ꯁꯤ ꯃꯐꯝꯁꯤꯅꯤ ꯍꯤꯡꯒꯣꯜꯗꯤ ꯏꯪꯈꯣꯜꯗꯤ ꯌꯥꯝ ꯆꯥꯎ ꯆꯥꯎ ꯂꯩꯌꯦꯕ ꯂꯝꯕꯤꯗꯤ ꯁꯤꯗꯤ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯄꯨꯊꯗꯦ ꯄꯨꯊꯕꯕꯨꯗꯤ ꯂꯩꯉꯣꯏ ꯂꯝꯅꯤꯅ ꯂꯩꯉꯣꯏ ꯂꯝꯅꯤꯅ ꯄꯨꯊꯗꯦ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯄꯨꯔꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯌꯨꯝ ꯌꯥꯝꯗ꯭ꯔꯕꯗ 94 ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯀꯌꯥꯝ ꯂꯩꯔꯝꯃꯤ 500 ꯂꯩꯔꯝꯕ 500 ꯂꯩꯔꯝꯕ ꯃꯐꯝꯅꯦꯕ ꯁꯤꯒꯤ ꯕꯣꯔꯥꯛꯁꯦ ꯑꯁꯤው ꯋꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯃꯥꯟ ꯍꯥꯏꯗꯤ ꯉꯥ ꯐꯥꯕ ꯀꯥꯡꯕꯨ ꯇꯥꯏꯌꯦꯕ ꯑꯁꯣꯝꯗ ꯃꯩꯇꯩꯒꯤ ꯂꯝ ꯂꯩꯔꯝꯃꯦꯕ ꯑꯁꯤ ꯕꯣꯔꯥꯛ ꯅꯤꯡꯈꯥꯏꯅꯕꯗꯒꯤ ꯑꯁꯤꯒꯤ ꯃꯤꯇꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔꯗ ꯈꯔ ꯄꯂꯥꯔꯕꯣꯟꯗ ꯈꯔ ꯀꯩꯅꯣꯗ ꯖꯤꯔꯤꯕꯥꯝꯗ ꯍꯣꯡꯈꯤꯕ ꯃꯐꯝ ꯑꯃꯗ ꯍꯣꯡ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯁꯤꯒꯤ ꯑꯁꯣꯝ ꯋꯥꯡꯗ ꯃꯩꯇꯩꯒꯤ ꯂꯝ ꯂꯩꯔꯝꯃꯦ ꯑꯁꯤ ꯀꯣꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇ ꯂꯥꯛꯑꯃꯤꯅ ꯑꯁꯣꯝ ꯂꯥꯛꯑꯦꯅ ꯀꯥꯡꯕꯨꯅ ꯃꯣꯏ ꯃꯌꯨꯝ ꯃꯊꯥ ꯂꯩꯍꯧꯕꯗꯣ ꯃꯣꯏ ꯀꯥꯡꯕꯨꯅ ꯌꯣꯟꯊꯣꯛꯑꯝꯕꯗ ꯀꯥꯡꯕꯨꯅ ꯌꯣꯟꯊꯣꯛ ꯀꯣꯟꯅ ꯌꯣꯟꯅ ꯃꯌꯥꯡꯁꯤꯗ ꯌꯣꯟꯊꯣꯛꯑꯝꯃꯦꯕ ꯑꯁꯣꯝ ꯀꯅꯥ ꯇꯥꯍꯧꯗꯣꯏꯅꯣ ꯌꯨꯝ ꯇꯥꯕ ꯍꯧꯔꯕꯅꯦ ꯌꯨꯝ ꯇꯥꯍꯧꯔꯦ ꯔꯥꯅꯤꯄꯨꯔꯗ ꯍꯣꯡꯉꯛꯏ ꯃꯤꯇꯣꯞꯇ ꯌꯣꯟꯊꯣꯛꯑꯝꯃꯕ꯭ꯔꯣ ꯃꯩꯇꯩ ꯇꯥꯏ ꯁꯤ ꯃꯩꯇꯩꯔꯥ ꯃꯩꯇꯩꯅꯤ ꯑꯣ ꯃꯩꯇꯩ ꯃꯔꯛꯇ ꯃꯤꯇꯣꯞꯇꯤ ꯌꯥꯎꯗꯦ ꯑꯝꯇ ꯅꯠꯇꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯀꯅꯥ ꯃꯌꯥꯡ ꯄꯥꯡꯒꯟ ꯍꯥꯏꯕ ꯌꯦꯠꯄ ꯑꯃ ꯂꯩꯇ꯭ꯔꯦ ꯃꯥꯏꯛꯁꯤꯗꯤ ꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤꯅ ꯃꯩꯇꯩ ꯑꯗꯨ ꯁꯤꯒꯤ ꯈꯨꯜꯁꯤꯗꯒꯤ ꯊꯣꯛꯅꯈꯤꯕ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯃꯁꯛ ꯅꯥꯏꯕꯁꯤꯡꯗꯤ ꯀꯅꯥ ꯈꯪꯕ ꯃꯁꯛ ꯅꯥꯏꯕ ꯁꯤ ꯈꯨꯟꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯈꯤꯕꯗ ꯅꯠꯇꯦ ꯅꯧꯅ ꯍꯣꯡꯈꯤꯕꯗ ꯀꯩꯁꯥꯝ ꯕꯤꯗ꯭ꯌꯥꯄꯇꯤ ꯑꯣꯖꯥ ꯀꯩꯁꯥꯝ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯤꯒꯤꯅꯤ ꯔꯥꯅꯤꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯑꯁꯥꯝ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯦꯁꯤꯗꯦꯟꯗꯤ ꯚꯣꯠ ꯀꯥꯍꯧꯗ꯭ꯔꯦ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯏꯕ ꯃꯤꯁꯛꯅꯤ ꯔꯥꯏꯇꯔꯅꯤ ꯁꯣꯁꯤꯌꯦꯜ ꯔꯥꯏꯇꯔꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯌꯨꯝꯅꯤ ꯃꯅꯨꯡꯗ ꯂꯩꯌꯦꯕ
मनूंगदा चा चंद्रपुर गिरा से मा ना लोय है तारे मा मनदा बजाओ कयुमनो वाकम करी करी कनो तागे सिदा युमना चंद्रपुर दा हुजी ना मुफु बिका मुफु अदि नते आई हादी 사게 सागे 사게 यार 사게 좀 가자 हाइवे ने नंग हाइरो कोइ नु खम होइदे ओइना आइनो अकन बाम ओइनाम कैसाम असम मोदिया दुम ले कैसाम कैसाम संदेली orang bam akpam bam sawai jam với sawai jam जो है sawai jam ở đây mà nó nấu đêm kamu jam là có mông jam nông thôn băm ju yêu mông jam jam này jam này cái nô đi पामोन लेत्रो चंद्रपुर जो है ना 시제구로 마요 시제구로 अदे सीधे लंबी जी कम आंटा इनो सिबो लंबी से एकदम सरकार ना खरा मीन कसंद भाई ताई नते इनक न यम नक मन करे नि बोंग न अदुम थोक पास कांदी नक ना अदगी नेशनल हाईवे नक ना महासुरंग नक ना हाइतारे ने होय ने अदो हदक्ति लाइबक फबा डेलिमिटेशन सुनाई चंगरे सुनाई तारबो सा सुनाई ता लाइबक फबा काले देगी मुको दोसाजे हानदी लखीपुर चिंगमी लखीपुर चिंगमी ओ हदक्ति कनोस देई जनरेशन का होय रानीपुर का से उठावन चंगरे दावन का फा अरे कांगखोंग चाइ रे सी मसीमा मितैगी असोयबनीना सी कयुंगी इंफोन mới nào mới chơi kìa जिंदगी का मैं हूँ अब तो चंद्रपुर की Main dulu leh. mana asur ko da ko Ranipur Ranipur dulu leh. oh ko nikran lapare Ah. Segi main dah labuk leh. Ada dia Ranipur so kamu kan leh. khamba ya de keno report kamu ni check kana gi be mo kai kayum ni kay lam ni Rongpur gya ana pagini kana gi ju keno jumlo ai dekha Ranipur ki lolito ki machine pani ne no ku konna lolito cha mai machine pani Mana na ba? Mana orang di mamu. Noi nu pari ka thawa real ka asoi khong anu da Eh. lekhara sapi man Ah. teng loi na ba ko mana da changa bun ni kana kai mani puri Chandrapur si yam nak na lambi lamdang sada basunati ne Na, lami na bang sa dos nate. sada basunati kai no ida koi diri bam da yi pulet to la social lambi da koi Ranipur ki sang hai do erga pas kandiya ye mami kali ba pam ki jauda ba Puran Bazar degi Ranipur so kari bas kandi so kilometer ama Kilometer. ama Ama kai hele. Ani haro. aduni adursi adugi lamrao degi tangil le regal le ba kenosi lambi ama adana patre
ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯊꯦꯡꯅꯖꯔꯛꯄꯗ ꯁꯥꯔꯣꯡꯒꯤꯗꯤ ꯈꯨꯡꯒꯪ ꯑꯌꯥꯝꯕ ꯈꯨꯡꯒꯪ ꯃꯁꯥꯒ ꯀꯣꯟꯅꯅ ꯂꯧꯀꯣꯟ ꯂꯩꯌꯦꯕ ꯍꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤꯅ ꯑꯁꯣꯝꯗ ꯔꯥꯅꯤꯄꯨꯔꯔꯣꯝꯗ ꯀꯩꯔꯣꯝꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯆꯠꯂꯒ ꯂꯩꯔꯦ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯣꯏꯇꯥꯏꯌꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯣ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯆꯪꯉꯒ ꯑꯣ ꯁꯥ ꯇꯣꯝꯕ ꯃꯣꯏ ꯑꯃꯠꯇꯅꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯣꯏꯅꯥꯝ ꯀꯥꯡꯕꯨꯅꯦꯕ ꯑꯣꯏꯅꯥꯝ ꯀꯣꯂꯨꯞꯅꯤꯅꯦ ꯍꯤꯡꯒꯣꯜꯗꯤ ꯑꯗꯨꯝ ꯍꯤꯡꯒꯣꯜꯗꯤ ꯆꯥꯎꯅꯔꯤꯕ ꯂꯥꯛꯈꯣ ꯑꯩ ꯀꯩꯅꯣꯒꯤ ꯑꯃꯨꯛ ꯑꯣꯡꯉꯩꯗꯣ ꯀꯔꯤ ꯁꯥꯒꯩꯅꯣ ꯇꯣꯂꯣ ꯁꯥꯒꯩꯒ ꯑꯃ ꯂꯩꯕꯖꯥꯏ ꯄꯣꯊꯥꯀꯥꯟꯗꯤ ꯀꯩꯅꯣ ꯑꯣꯏꯅꯥꯝ ꯏꯔꯦꯡꯕꯝ ꯅꯤꯉꯣꯜ ꯂꯧꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯗꯣ ꯀꯩꯅꯣ ꯃꯣꯏ ꯀꯩ ꯁꯥꯒꯩꯅꯣ ꯕꯥꯕꯨꯁꯅꯥ ꯍꯣꯏꯗꯣ ꯃꯣꯏ ꯀꯩ ꯁꯥꯒꯩꯅꯣ ꯈꯪꯗꯦ ꯉꯥꯗꯤ ꯕꯔꯥꯛꯇꯒꯤ ꯁꯤꯒꯤ ꯉꯥꯅ ꯀꯩꯅꯣ ꯌꯧꯕ ꯄꯨꯂꯥꯏꯕꯣꯡ ꯌꯧꯕ ꯔꯥꯅꯤꯄꯨꯔ ꯌꯧꯏ ꯑꯣ ꯁꯤꯁꯨ ꯑꯣꯏꯅꯥꯝ ꯁꯤꯅ ꯀꯅꯥꯒꯤ ꯁꯅꯥꯇꯣꯝꯕꯒꯤ ꯕꯣꯔꯥ ꯀꯩꯁꯦ ꯕꯥꯁꯀꯔ ꯃꯥ ꯁꯤꯜꯆꯔꯒ ꯌꯧꯔꯤꯃꯤ ꯂꯣꯏꯅ ꯉꯥꯁꯤꯡꯁꯦ ꯑꯗꯨ ꯁꯤꯗꯤ ꯇꯥꯃꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯀꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯨꯜꯂꯝꯃꯦ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯇꯣꯉꯥꯟꯅꯔꯦ ꯀꯔꯤꯗ ꯇꯣꯉꯥꯟ ꯃꯅꯤꯄꯨꯔ ꯄꯥꯔꯠ 1 ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯏꯁꯤ ꯕꯒꯥ ꯇꯔꯥꯄꯨꯔ ꯍꯥꯏ ꯃꯅꯤꯄꯨꯔ ꯇꯔꯥꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯇꯔꯥꯄꯨꯔ ꯑꯗꯨ ꯁꯤ ꯃꯩꯇꯩꯅ ꯋꯥꯔꯗ ꯃꯦꯝꯕꯔꯒꯗꯤ ꯍꯥꯟꯅ ꯄꯟꯆꯥꯌꯦꯠꯇꯣ ꯀꯥꯔꯝꯃꯤ ꯁꯤꯒꯤ ꯄꯟꯆꯥꯌꯦꯠ ꯂꯦꯞꯄ ꯀꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯕ ꯉꯝꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯗ ꯃꯦꯝꯕꯔꯐꯥꯎ ꯊꯥꯖꯔꯛꯇ꯭ꯔꯦ ꯁꯤꯅ ꯄꯨꯜꯂꯤꯅꯤ ꯑꯩꯅ ꯕꯤꯖꯦꯄꯤꯗꯒꯤ ꯍꯧꯈꯤꯕꯗ ꯀꯥꯍꯧꯗ꯭ꯔꯦ ꯑꯩ ꯂꯥꯛꯄꯤꯅꯦꯕ ꯕ꯭ꯔꯤꯖꯃꯥꯕꯨꯁꯦ ꯑꯣ ꯑꯗꯨ ꯑꯁꯦ ꯀꯩꯁꯥꯡꯒꯤꯅꯤ ꯁꯤ ꯀꯩꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤ ꯋꯥꯀ꯭ꯔꯝ ꯋꯥꯀ꯭ꯔꯝꯅꯤ ꯅꯣꯏꯒꯤ ꯆꯟꯗ꯭ꯔꯄꯨꯔꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪꯒꯗꯤ ꯂꯩꯕ꯭ꯔꯥ ꯃꯥꯡꯂꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗꯨꯒ ꯂꯩꯍꯧꯔꯦ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯕ꯭ꯔꯣ ꯇꯧꯗꯦ ꯇꯧꯗꯦꯕ ꯌꯥꯗꯦ ꯀꯔꯤ ꯂꯥꯏꯅꯣ ꯃꯍꯥꯗꯦꯕꯅꯦꯕ ꯃꯥꯗꯨꯁꯨ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯅꯠꯇꯦ ꯋꯥꯔꯤ ꯈꯔ ꯂꯩ ꯅꯠꯇꯦ ꯃꯍꯥꯗꯦꯕ ꯍꯔꯥꯎ ꯌꯥꯗꯦꯁꯦ ꯑꯩ ꯀꯩꯅꯣꯗꯁꯨ ꯊꯦꯡꯅꯩꯅꯦ ꯀꯔꯤꯕ ꯁꯤꯗꯒꯤ ꯑꯁꯣꯝꯒꯤ ꯑꯣꯄꯣꯖꯤꯠꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯂꯩꯕꯗꯣ ꯇꯧꯔꯝ ꯂꯩꯀꯥꯏ ꯅꯠꯇꯦꯅꯦ ꯁꯤꯒꯤ ꯑꯅꯨꯋꯥꯒꯤꯗꯨꯗꯒꯤ ꯂꯝꯕꯤ ꯑꯃ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯀꯔꯤ ꯑꯗꯨꯁꯨ ꯔꯦꯜꯋꯦꯒꯤ ꯇ꯭ꯔꯦꯛ ꯅꯠꯇꯦ ꯀꯥꯛꯃꯔꯥꯗꯣ ꯀꯥꯛꯃꯔꯥꯗ ꯆꯠꯂꯨꯕꯗꯁꯨ ꯀꯥꯛꯃꯔꯥꯒꯤꯁꯨ ꯍꯔꯥꯎ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯤ ꯑꯗꯨꯗꯤ ꯑꯋꯥꯡꯄꯥꯟꯗ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔꯁꯨ ꯍꯔꯥꯎ ꯌꯥꯗꯦ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤꯁꯤ ꯑꯝꯇ ꯄꯤꯖꯒꯦ ꯅꯠꯇꯦ ꯋꯥꯔꯤ ꯂꯩ ꯂꯩꯔꯤꯕ ꯃꯍꯥꯗꯦꯕꯁꯤ ꯂꯥꯏꯅꯤꯡꯕ꯭ꯔꯥ ꯂꯥꯏꯅꯤꯡꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔ ꯂꯥꯏꯅꯤꯡꯕ ꯃꯍꯥꯗꯦꯕ ꯂꯥꯡꯕ ꯌꯥꯗꯕ ꯑꯠꯆꯥ ꯋꯥꯔꯤꯁꯤ ꯂꯥꯡꯉꯒ ꯍꯥꯏꯗꯤ ꯅꯍꯥꯔꯣꯟꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯥꯏꯗꯤ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯇꯧꯊꯣꯛꯄ ꯍꯥꯏꯗꯤ ꯑꯣꯖꯥꯒ ꯑꯩꯒ ꯀꯔꯤꯝ ꯇꯧꯔ ꯆꯠꯂꯤꯁꯦ ꯉꯁꯥꯏꯒꯤ ꯂꯥꯎ ꯈꯣꯠꯄꯒꯤꯅ ꯏꯈꯪ ꯋꯥꯍꯩ ꯑꯃꯗꯤ ꯕꯣꯕ ꯐꯨꯅꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯅꯤꯡꯗꯅ ꯂꯩꯕ ꯙ꯭ꯌꯥꯟ ꯇꯧ ꯂꯩꯕꯗꯨ ꯃꯍꯥꯗꯦꯕꯗꯨꯒꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗꯨ ꯊꯨꯒꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯣ ꯃꯁꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯅꯗꯤ ꯈꯪꯖꯤꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤꯅꯦ ꯅꯠꯇꯦ ꯀꯅꯥ ꯑꯗꯨ ꯑꯩꯈꯣꯏ ꯀꯔꯤ Mấy cũng mới đi ăn hoa ổn đi. Sinh ngủ của chị sinh ngủ đây cũng được đi Ăn hoa rồi gần. dạ nó rồi nè ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯈꯨꯃꯨꯡ ꯐꯅꯨꯡ ꯅꯥꯟꯅ ꯊꯥꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯡ ꯁꯦꯂꯣꯡ ꯅꯨꯡꯁꯤꯠ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯝꯇꯩ ꯇꯧꯗꯅ ꯅꯥꯟꯅ ꯂꯩꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯊꯤ
แน่นอน มันมี Ừ. ไอ้โค้งหนาวนี่แล้วก็ไอ้อาเสียกี่คุยกันนะตัว aduna di Chandrapur si Anua si dagi Anua gi akoi ba manak sida tari ne kwa sai mi te o doi la อ่า Ham am ha ko au ko yang ka. อาเสียมาย่างอันนี้เขาสั่งก็มีติดตา พุทธบาจาร oh Anua gi pa le de ado isin jaw la gi sai mo ko doi อ่า Ado ka. อายุการ Sai ji le ba bu thun jal le. Pisari ko no ni. Pisari ni. Kanai no. Badal ni pisari ni. Seri pukri de ase pukri ni อ่าอาเสียโค้งเช่อ่าอาเสียก็คุยกันมุสลิมตัวอันนี้มันไม่ตาบละ Kare ba. Shi ya. Ah tu a adagi kurban je ke gabi shi ne mana tan ta pa ta. อ๋อ sai di ka no to Ado ya je- ngon na ko ya Ya. sin ju wat ka da bo na te Ah. ว่าอาเดี๋ยวอาเสียเลยนะอ่าเนี่ยมันตาบเช่นมันทักตาบเช่นมันตาบอ๋ออีเรียนกี่วันนี่ถึงเชียงไงนี่จ้ะ adi amuk thok se อ่าอย่า